Lakhipur Online Puthok July ki tang kun mari Irai numit ke Khomjinba Pao tabirase. Ahanbada maroi Pao Tripura da Maitei gi Maihorol wari lepiramba Rajkumar Kamaljit Singhada Takhel Ratna mana pidune kai khumnaragani. Mahakavi Kalidas amasung Mahakavi Hizam Angangalgi Chamaga Kunthamari Subamapok Kumon Lakhipur Pangthok lagani. Saknairaba dramatist amadi theatre activist Padmasri Ratan Thiam gi nonga kumon Lakhipur Khorirol Sanglen da pangthokre. Assam lengakna mahiroi kuntra dagi tana leiba school sing amalgamation tawagi matangda chahi amagi matam pinana bawarep nakre. Guwahati da nong leptana chubana sahar gi mafam ayamba isingna thumjin kre. Lambi gi khudongthiba thodokta Asian Hospital la layeng liba Sanju Sharma gi punsi kannanaba LMG Manipurna lupa lising kun gi mateng pangkhre amasung Jiribamda sanariba futsal tournament ki ngarang sanakiba match singda CKCB Chingdong Leikai amadi GPSA mai pakle. Hauzik mapung oiba pau tabirase. Takhenda Maitei gi Maihorol wari lepiramba Lakhidraba social activist Rajkumar Kamaljit Singhada Takhel Ratna mana pidune kai khumnaragani. Lakhidraba matung Tripura gi Maitei macha amada mana se pibasi masina ahanbane. Loinana Tripura gi wangmada chahi ani ki matungda piba Babure Taramoni Memorial National Award handak chahi gi oina Manipur gi DM University gi potharaba oja Dr. RK Musuksana Devi da piragani. July ki tang kun tarukta Manipuri Literary and Cultural Forum amasung Takhel Leitengbang lubna sinduna Sukanta Academy Auditorium da pangthokadaba thoramamada mana silan thokani hairi. Thoramasida cultural activist Khangjrakpam Ongbi Vijay Lakshmi Devi da MLCF Lifetime Achievement Award Rajkumar Brahmajit Singhada Pukrambam EBI Devi Memorial Award loinana Kumanthem Animada Khoisnam Bongobir Memorial Young Talent Award amasung Bodybuilding Gold Medalist Dr. Bisal Sinhada Special Award lanthokani. Thoramasiga mari leinana handak chahi gi ICS amasung secondary parikhada makok thongna mai paglakraba mahiroi tarukta tongan ba sel gi mana piduna taramna okadori. Mana lanthokpagi thoramda Manipur gi MLA KH Ibomsana chief guest oibigani. Sahitya Academy Manipuri Board member KH Birolana mifam poiraga ICCR North East Government of India gi director Munis Ningthaujam Sahitya Parishad Tripura ki President L. Biramongol, MLCF ki President N. Biraj Singha amasung Leimarol Khorzei Kol Manipur ki President CH Subadanina Special amasung Guest of Honor oina saruk yaragani haina Agartala tagi phangba pawasin hairi. Maladesh Assam Manipuri Chanura Khorzei Lup Kasar amasung Mahakabi Hizam Angangal Ningsinglup Lakhipur Punna Silangduna Lagliba July ki Kunipan Lebak Popanimita Mahakabi Kalidas amasung Mahakabi Hizam Angangal ge Chamaga Kunthamari Subamapo Kumon Thoram Khorirol Sanglen Lakhipur da pangthok lagani. Thoramasida Assam University Silchar gi Professor Dr. Haubam Noni Kumarna athoiba mitunglen oina saruk yagani. Thoramasigi manung channa saireng saidinaba amasung khana nainabagi thoram se pangthokani. Hairiba thoramasida lamdamasigi miyamna saruk yabiranaba convener Naurem Nilamani napil tawrakli. Amaromda haukiba July ki tang tarada Singh and Sons Publication Hailakandi amasung Thogan Marup Jaribon sinduna Jaribon Laisram Kunda pangthokiba Sahitya Kirtan gi thoramamada Maladesh Assam gi advisor Ingutam Binodda Asem Harimohan Thambal Devi Memorial Lifetime Achievement Award piduna ikai kumna kibata lupasigi maigi tegi harau thayamba phongdorakli. Manipur gi saknairaba dramatist amadi theatre activist Lakhidraba Padmasri Ratan Thiam gi nonga kumon ngarang July gi tang kunhumdoi sagol senumita Lakhipur Khorirol Sanglen da pangthokre. Maladesh Assam gi advisor amadi Mahakabi Hizam Angangal Ningsinglup ki chairman Ingudam Binod nami phama poi ki pathoramaduda Padmasri Ratan Thiam gi maphamda leisu katune kai khumnaki. Padmasri Ratan Thiam gi maramda Ingudam Binod potharaba headmaster Khaidem Kaurhari Kangabam Biren Mangang Laisram Punsiba Masung Jananata Irabot Memorial Society gi Thaburen Sagapam Biren na chingba miyosing na wangangki. Thoromgi aroibada Maladesh Assam gi General Secretary Naurem Nilamanina miyamda thagatwahi phongdokhi.
Assam lengakna mahiroi kuntra dagi tana leiba school sing amalgamation tawagi matangda hairiba school sing adugi enrollment hengadanaba chahi amagi matam pinana bawarep nakre. Assam Bidhan Sabha gi budget mifam gi tarani chanba nimita mahima singi mantri Dr. Ranos Beguna wafam asi phongdokhibani mahiroi kuntra dagi tana leiba lengak ke school sing punsin bagi matangda tongan ba dol singi MLA sing na bukhalakiba wahangi paukhum piraduna mantri na hai MLA kharana haijarakpagi matungina enrollment masing hengadanaba matam pinana bagi ware pasi laukhibani haina mantri na makhata khe Chahi amagi manungda mahiroi singi masing hengadanba ngamdaba tarabadi school adu atopa school ga punsin ki banatana atei pambai lairoi haina mantri na mayek sengna phongdokhi Ngarang nungthil pung mari dagi Guwahati da nong leptana chubana sahara sigi anema mafam kayamarom ising na thumjinkhre amasung sahara sigi mausa gi punsida akaiba thokre sahar gi maroi ba lambi thong kaya ising na thumjinba thengnakhre Nong leptana chubana 6 mile Khanapara VIP Road Gita Mandir Beltola Hatigaw amasung AIDC yauna mafam kayada awapa mayoknakre masina maram oiraga lambida chauna traffic jam thogankre ngarang office tagi yumda halakpa miyoi kaya matam sangna lambida panduna leiba thengnakre Nakalamaromda ayinga saloisangi pau matungina rajya sida lagliba nimit nini humne sida makhatana nong kanna chukhigani haire Upper Assamgi ising ichawgi pibamdi ahong balaitri rajya sigi ising ichawgi pibamgi matangda Kendra gi Home Minister Amit Shahana Mukhyamantri Dr. Himanta Biswa Sarma gawari sanakre banbayai ising ichawna sokalaba jila singi mafam kharada isingi imai hantharak pathengnarabasu makhatana jila taragi mafam sing ising na question dinu leiri ngarang phawbada ichawga mari lenana siba migi masing nipumatoi sukre miyoi lak taruk hena awaba mayoknare Khangan jaba ma Dr. Mamoni Raisum Gosami ki punsiwari de yumpham oiba iba loisin ki draba punsiwari amasung punsiwari ki anobalamai haina Manipuri lolda handoktuna phongle Malem da maming leirabi thauna phabi aibi asina yum panbagi chahi amatang pharakpada lukra oihoraduna phangkiba thamoi ge chaina khol kayabu ikaiba akiba mati arotpa mata thamdana ikiba ma ki punsiwari singbu aibi Anita Ningombamna Manipuri da handoktuna phongle Sahitya Academy Translation Award Manipur State Kala Academy Translation Award amasung Manipuri Sahitya Parisad Assam Tripura amasung Manipur gi Sahitya Sangstha kayana Translation Award pikraba larika sibu phangbining basingna KH Beauty Ningombam gi mobile number 9972567206 number asida pau phobinaba khanghanjari aduga Anita Ningombam gi atopa larik sing chingna aigi panthau tamna aigi palem mina mi gi damak Nilakanthi Braja Akasi Ganga Pamjade amasung Dur Digontot na singba larik singsu leiri Khangan jaba ma Handakta lauthokiba NEET parikhada apunma mark changma natraga masidagi hena phangduna mai paklakraba meitei mahiroi singbu taramna okpagi thoromama lagliba July gi tang 16 nongmaijing nimita Manipuri Doctors Association Assam Mandana Sinlang tuna pangthok lagani masigi damak mahiroi singna masagi ming mama mapagi ming leifam mobile number amasung NEET ki mayek sengba marksheet July tang 13 irai nimit ki manungda WhatsApp ki kuthangda Manda gi President Dr. M Ranjit Singha gi mobile number 9435073584 natraga General Secretary Dr. Y Nungsiton Singha gi mobile number 7002214670 number asida thajin bina bakhanganjari Lamdam asigi angang sigi tamak nungairaba pawa ama puduna lakchari madudi masagi chahi amadagina chahi 13 phawbagi angang sigi tamak charitable community dental awareness camp ama July gi 19 tagi August gi 10 phawba pangthoklagani All India position holder pediatric dentist amasu oiriba lamdam asiga laihaudagi haukiba Dr. L. Akash Singhana lemna yagi checkup tawbibagi mathakta counseling su pibiragani maphamna
Kasar Lakhipur gi manung chanbada Putikal LP School gi manakta leiba Dr. Asigi Masaki Sangai dani matam amadi slot book tobinabagi damak video asida udliba QR code asi scan tobiu loinana ahal singi damaksu tongan ba kemba ma athuba matamda pangthok namba sem sajari akupa marol gi damak mobile number 8431856305 number asidagi khangbiba yagani Like-minded group LMZ Manipurna awa ana taraba imung kaya da leptana mateng panglakpagi sarukama oina lambigi khudongtiba thodok amada kok soktona Asian Hospital da layeng chathariba thangmaiban mayengbam lekai dagi sanglakpam Sanju Sharma gi punsi kannanaba lupa lising kun gi mateng pangkhre layeng nabagi senpham puthokpa ngamdre haipa pau tabadagi LMZ Manipurna senpham adu Sanju gi apok pi mamada sinakhre hairi ngarang mateng pangbagi khongsat aduda group asigi president L Kunjeswar Sharma secretary Ojit Sorok Haibam treasurer Kunjakishor Mangsatabam assistant secretary Surendra Ningomba member Joy Kumar Thoksom amasung Boinau Maibam na chingba saruk yaki haina lupasigi publicity secretary Rakesh Naurem na paudam lagle Kendra gi Mantri Dr. Jitendra Singh na NEET paper leak ki matang da kongjang sangsi liba mahiro sing da wari sanana ba appeal tawraduna laingak na wafam kuding makki matang da khana nainana ba sem saduna leiri haina mayek sengna phongdokre media da wangang laduna mantri na hai hauki bapung kunmari gi manungda wari sanana ba kitamak haujik chathariba yo asigi mahiro singi miut singda marirak khangan ki ba laikre hairi wari sanaba matamda Kendra gi Mantri JP Nadda amasung mahak masamak saru yagani haikhe wari sanaba adu Kendra gi Mantri JP Nadda gi yumda natraga mahaki office ta pangthokpa yagani haikhe wari sanadana karigumba waroisin amata phangba ngamloi haina mahakna makhatana phongdokhe lainga kasina mahiroi singi yaifana bahaiba asina khwaidagi maru oibani haina su Pradhan Mantri na mayek sengna phongdokre mahakna makhatana hai paper leak ki thodok singda mara leiba miu singi matangda yengsinanaba fast track court sing likhanaba Sri Modina maru oiba warep ama laukre Jiribamda sanariba futsal tournament ki ngarang sanakiba match singda CKCB Jingdong Lekai amadi GPSA maipakle All Jiribam Sports Association AJSN asilangduna Jiribam Higher Secondary School ki sanabungda Team Tarana saruk yaduna sanariba ahum suba KH Arabjan Begum Memorial Sub Junior Boys Under 15 Futsal Football Tournament ki preliminary group league round ki ngarang sanakiba ahanba match da CKCB Jingdong Lekai na Yaol Club goal mapan anida maithian ki tournament asigi anisuba match ta GPSA na Sigbosti NFC bu goal mapan anida maithian kre tournament asigi hayeng tang kunmanga ahanba match nungtul gi pung ahum taba matamda KMYC ga RNC ga sanagani aduga anisuba match nungtul gi pung mari taba matamda CKCA ga Sigbosti NFC ga sanaragani Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu aroibada maruoiba paw amukhanna Tripura da Maitei gi Maihorol wari lepiramba Rajkumar Kamaljit Singhada Takhel Ratna mana pidune kai khumnaragani Mahakavi Kalidas amasung Mahakavi Hizam Angangalgi Chamaga Kunthamari Subamapok Kumon Lakhipur Pangthok Lagani Saknairaba dramatist amadi theater activist Padmasri Ratan Thiam gi Nonga Kumon Lakhipur Khorirol Sangrenda Pangthokre Assam Lengakna Mahiroi Kuntradagi Tana Labor School Sing amalgamation tawagi matangda chahi amagi matam pinana bawarep nakre Guwahati da nong leptana chubana sahar gi mafam ayamba isingna thumjinkhre Lambigi khudong thiba thodokta Asian Hospital la layeng liba Sanju Sharma gi punsi kannanaba LMZ Manipurna lupa lising kun gi mateng pangkhre amasung Jiribamda sanariba futsal tournament ki ngarang sanakiba match singda CKCB Jingdong Lekai amadi GPSA maipakle Lakhipur online YouTube channel gi paw sanduk chaba ngasigi oinadi matang asida loijare